ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯏꯆꯥ ꯂꯥꯏꯁꯪ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 11 ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯕꯣꯒꯦꯜ ꯑꯃꯗꯤ ꯆꯅꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯅꯨꯒꯤ ꯃꯁꯥ ꯑꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃ ꯐꯥꯎꯔꯛꯄꯗꯒꯤ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯆꯅꯨꯅ "ꯀꯔꯤꯅꯣꯅꯤ ꯑꯩꯒꯤ ꯏꯁꯥꯁꯤꯕꯨ ꯀꯔꯤꯅꯣ ꯏꯇꯧ ꯇꯧꯏ, ꯍꯩꯅꯤꯡ ꯍꯔꯥꯎꯗꯕ ꯏꯁꯣꯟ ꯁꯣꯟꯊꯕꯒꯨꯝ ꯇꯧꯔꯤꯕꯁꯤꯕꯨ ꯀꯩꯗꯧꯔꯤꯕꯖꯥꯠꯅꯣ?" ꯋꯥꯈꯜ ꯑꯁꯦ ꯈꯟꯅ ꯈꯟꯅ ꯆꯅꯨ ꯍꯤꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯕꯣꯒꯦꯜꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯣ ꯆꯅꯨꯗ ꯇꯞꯅ ꯇꯞꯅ ꯃꯥꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯆꯅꯨꯅ "ꯀꯔꯤꯅꯣ ꯇꯧꯔꯛꯂꯤꯕꯁꯤꯅ? ꯀꯩꯅꯣ ꯃꯥꯏꯁꯤꯕꯣ?" ꯆꯅꯨ ꯋꯥꯈꯜꯗꯃꯛ ꯈꯜꯂꯤ, ꯑꯊꯤꯡꯕꯗꯤ ꯄꯤꯔꯨꯗꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯕꯣꯒꯦꯜꯅ ꯆꯅꯨꯒꯤ ꯃꯃꯥꯏꯗ ꯇꯞꯅ ꯇꯞꯅ ꯃꯥꯔꯛꯏ꯫ ꯆꯅꯨꯗꯣ ꯕꯣꯒꯦꯜꯒꯤ ꯃꯇꯧ ꯑꯁꯤꯗ ꯀꯤꯒꯨꯝ ꯀꯔꯤꯒꯨꯝ ꯇꯧꯔꯤ꯫ ꯑꯗꯨꯒꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯕꯣꯒꯦꯜꯅ ꯆꯅꯨꯒꯤ ꯃꯈꯧꯔꯤ ꯑꯗꯨꯗ ꯇꯞ ꯃꯦꯜꯂꯛꯄꯗꯨꯗꯗꯤ ꯆꯅꯨꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ "ꯀꯔꯤꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ?" ꯍꯥꯏꯗꯨꯅ ꯅꯈꯨꯠꯇꯣ ꯐꯠ ꯍꯥꯏꯗꯣꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯒꯦꯜꯗꯣ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯇꯨꯅ "ꯍꯥ, ꯀꯩꯗꯧꯔꯕ? ꯍꯩ, ꯀꯩꯗꯧꯔꯦ ꯅꯪ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯅꯨꯅ "ꯃꯥꯅ ꯑꯩꯒꯤ ꯈꯧꯔꯤꯁꯦ ꯃꯦꯠꯀꯦꯗꯅ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯀꯩꯗꯧꯔꯒꯦꯅꯤ?" ꯋꯥꯐꯝ ꯑꯗꯨꯗ ꯕꯣꯒꯦꯜꯅ "ꯀꯔꯤ, ꯑꯩꯕꯨ ꯅꯪꯒꯤ ꯈꯧꯔꯤ ꯃꯦꯠꯀꯦ ꯇꯧꯋꯦꯕ? ꯐꯔꯦ ꯐꯔꯦ, ꯄꯣꯊꯥꯔꯣ ꯄꯣꯊꯥꯔꯣ, ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ, ꯑꯩ ꯑꯁꯤꯗ ꯆꯠꯂꯨꯈꯤꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯣꯒꯦꯜ ꯐꯃꯨꯡꯗꯒꯤ ꯐꯠ ꯀꯨꯝꯊꯔꯦ, ꯑꯗꯨꯒ ꯃꯄꯥꯜꯗ ꯄꯔꯞ ꯄꯔꯞ ꯊꯣꯛꯈꯤ꯫ ꯆꯅꯨꯗꯣ "ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯑꯃꯨꯛ ꯇꯧꯔꯤꯕꯁꯤꯅ?" ꯈꯜꯂꯒ ꯂꯩꯍꯧꯔꯤ꯫ ꯕꯣꯒꯦꯜꯅ ꯃꯄꯥꯟ ꯊꯣꯛꯂꯛꯂꯒ ꯌꯦꯅꯈꯥ ꯌꯦꯡꯒꯨꯜ ꯑꯀꯣꯏꯕꯗꯣ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯪꯖ ꯍꯩꯖꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯑꯃꯁꯨ ꯃꯍꯥꯛꯅ ꯁꯣꯟꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯂꯥꯏ ꯇꯤꯟ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯐꯅ ꯀꯨꯏꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯕꯣꯒꯦꯜꯗꯣ ꯏꯃꯨꯡꯗ ꯑꯃꯨꯛ ꯄꯔꯞ ꯄꯔꯞ ꯆꯪꯉꯛꯏ꯫ ꯆꯅꯨꯅ "ꯀꯩꯗꯧꯔꯒꯦ? ꯀꯔꯤ ꯑꯣꯏꯔꯝꯂꯒꯦ?" ꯕꯣꯒꯦꯜꯗꯣ ꯇꯨꯃꯤꯟꯅ ꯂꯩ, ꯑꯗꯨꯒ "ꯀꯔꯤꯁꯨ ꯅꯠꯇꯦꯗ, ꯂꯥꯏꯒꯤ ꯑꯣꯏꯕ ꯁꯥꯎꯐꯝꯗꯤ ꯑꯃꯠꯇ ꯐꯪꯗꯦ. ꯑꯩꯅ ꯁꯨꯝ ꯃꯪꯑꯣꯏ ꯍꯥꯑꯣꯏ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ. ꯐꯔꯦ ꯐꯔꯦ, ꯄꯣꯊꯥꯅꯕ ꯑꯗꯨꯝ ꯇꯧꯔꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯣꯒꯦꯜꯗꯤ ꯕꯣꯝ ꯇꯨꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯆꯅꯨꯁꯨ ꯍꯤꯞꯊꯔꯤ, ꯃꯃꯥꯏ ꯃꯃꯤꯠꯇꯨꯗ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯒ ꯍꯟꯗꯛꯃꯨꯛꯇꯤ ꯀꯩꯗꯧꯔꯛꯀꯗꯧꯔꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯦ꯫ ꯕꯣꯒꯦꯜꯁꯨ ꯑꯌꯨꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯇꯧꯔꯤ, ꯆꯅꯨꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯉꯥꯡ ꯀꯞꯄ ꯑꯃꯗꯤ ꯌꯨꯝꯗ ꯗꯨꯡꯗꯥꯡ ꯗꯨꯡꯗꯥꯡ ꯇꯧꯕ, ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ, ꯉꯔꯪ ꯉꯔꯪ ꯉꯪꯕꯒꯤ ꯃꯈꯣꯜ ꯇꯥꯕ ꯇꯧꯔꯝꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯦ꯫ ꯑꯗꯨꯒ ꯆꯅꯨꯗ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯊꯧꯗꯣꯛ ꯏꯇꯠ ꯇꯠꯇꯅ ꯊꯣꯛꯂꯛꯂꯝꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯑꯉꯥꯡ ꯃꯆꯥꯅ ꯈꯤꯛ ꯈꯤꯛ ꯅꯣꯛꯇꯨꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯇꯥꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯆꯅꯨꯗꯣ ꯌꯥꯝꯅ ꯍꯔꯥꯎꯖꯩ, ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯇꯧꯔꯝꯕꯗꯣ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯦ ꯈꯜꯂꯗꯨꯅ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯆꯅꯨꯁꯨ ꯊꯥ ꯁꯨꯖꯤꯜꯂꯛꯇꯨꯅ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯇꯨꯅ ꯑꯉꯥꯡ ꯎꯅꯕꯒꯤ ꯌꯥꯝꯅ ꯀꯟꯅ ꯃꯌꯥꯝꯗꯣ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯆꯅꯨꯗꯣ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯤ꯫ ꯃꯇꯝ ꯀꯨꯏꯅ ꯑꯉꯥꯡ ꯌꯥꯎꯖꯔꯨꯗ꯭ꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯃꯌꯥꯝꯅ ꯃꯆꯥꯗꯣ ꯅꯨꯄꯥ ꯑꯣꯏꯔꯝꯂꯕꯗꯤ ꯐꯒꯗꯕꯅꯤ ꯍꯥꯏꯅꯩ, ꯑꯗꯨꯕꯨ ꯕꯣꯒꯦꯜ ꯑꯃꯗꯤ ꯆꯅꯨꯗ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯈꯦꯟꯅꯕ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦ꯫ ꯃꯆꯥ ꯑꯃ ꯐꯪꯖꯕꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯔꯥꯎꯖꯔꯤꯕꯅꯤ꯫ ꯃꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯕꯣꯒꯦꯜ ꯑꯃꯗꯤ ꯆꯅꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯑꯁꯥꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡꯗꯣ ꯃꯌꯥꯝꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕꯒꯨꯝ ꯇꯧꯔꯤ꯫ ꯄꯣꯛꯂꯛꯄ ꯃꯇꯝꯗꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯀꯞꯈꯤꯗꯦ, ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯦꯛ ꯀꯞꯄ ꯍꯥꯏꯕꯕꯨ ꯑꯍꯤꯡꯒꯤ ꯃꯇꯝꯗꯅ ꯑꯌꯥꯝꯕ ꯀꯞꯄꯤ꯫ ꯅꯨꯃꯤꯠꯁꯦ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯕ ꯅꯨꯃꯤꯠꯅꯤ꯫ ꯕꯣꯒꯦꯜ ꯑꯃꯗꯤ ꯆꯅꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯁꯦꯕꯥ ꯍꯣꯠꯅꯕꯗ
ꯊꯕꯛ ꯑꯃꯇ ꯇꯧꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯕꯣꯒꯦꯜꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯂꯥꯏꯁꯪ ꯍꯥꯏꯗꯨꯅ ꯊꯣꯜꯂꯤ ꯂꯥꯏꯁꯪꯅ ꯀꯞꯂꯛꯄ ꯑꯁꯤꯗ ꯕꯣꯒꯦꯜ ꯑꯃꯗꯤ ꯆꯅꯨꯁꯨ ꯇꯨꯝꯊꯕꯒ ꯑꯃꯠꯇ ꯌꯥꯗ꯭ꯔꯕꯅꯤ ꯌꯥꯝꯅ ꯀꯟꯅ ꯊꯦꯝꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯂꯥꯏꯁꯪꯗꯤ ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯒꯦꯜꯅ ꯑꯉꯥꯡ ꯑꯗꯣ ꯑꯈꯪ ꯑꯔꯥꯛ ꯂꯥꯏ ꯇꯤꯟ ꯀꯣꯛꯅꯔꯝ ꯃꯥꯜꯂꯤ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯊꯦꯝꯖꯤꯟꯒꯦ ꯈꯜꯂꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯂꯛꯂꯤ ꯑꯗꯨꯝꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯁꯣꯟꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯔꯕꯁꯨ ꯑꯉꯥꯡ ꯂꯥꯏꯁꯪ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯀꯞꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯅꯨꯅ ꯑꯉꯥꯡꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯞꯂꯕꯗꯤ ꯃꯄꯥꯡꯒꯜ ꯁꯣꯜꯂꯅꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯕꯣꯒꯦꯜꯅ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯗꯣꯛꯇꯔꯗ ꯆꯠꯂꯒꯅꯦ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯀꯞꯂꯤꯕꯁꯦ ꯍꯥꯏꯕꯗꯣ ꯍꯪꯂꯁꯤ ꯅꯠꯇ꯭ꯔꯒꯅ ꯇꯨꯝꯅꯅꯕ ꯀꯔꯤ ꯍꯤꯗꯥꯛ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯄꯤꯖ ꯄꯤꯊꯛ ꯇꯧꯅꯕꯁꯨ ꯇꯧꯁꯤ ꯑꯗꯨꯝꯅ ꯃꯆꯤꯟ ꯃꯔꯩꯗ ꯄꯉꯥꯡ ꯉꯥꯡꯖꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯀꯞꯄꯗꯤ ꯐꯕ ꯅꯠꯇꯦ ꯃꯇꯝꯗꯨꯗ ꯕꯣꯒꯦꯜꯅ ꯍꯩ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯂꯩꯁꯪ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯀꯞꯂꯤꯕꯗꯨꯕꯣ ꯅꯣꯡꯅꯒ ꯅꯣꯡ ꯇꯥꯕꯅꯦ ꯅꯪꯅ ꯀꯞꯄꯅꯦ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯇꯨꯝꯒꯗꯕ ꯃꯇꯝ ꯑꯁꯤꯗ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯇꯨꯝꯍꯟꯗ꯭ꯔꯦꯗꯣ ꯅꯪꯒꯤ ꯑꯄꯥꯝꯕꯁꯤꯅ ꯀꯔꯤꯅꯣꯅꯦ ꯑꯁꯨꯝꯅ ꯕꯣꯒꯦꯜꯅ ꯂꯥꯏꯁꯪꯗ ꯍꯥꯏꯔꯨꯕꯗ ꯂꯥꯏꯁꯪꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ ꯑꯗꯨꯒ ꯕꯣꯒꯦꯜꯗ ꯌꯦꯡꯉꯛꯂꯒ ꯅꯣꯛꯇꯨꯅ ꯂꯩꯔꯤ ꯃꯗꯨꯗ ꯕꯣꯒꯦꯜꯅ ꯑꯩꯕ ꯌꯦꯡꯉꯨꯅꯦꯍꯦ ꯀꯞꯄꯗꯨ ꯈꯪꯇꯣꯛ ꯇꯣꯛꯑꯦ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯌꯦꯡꯂꯒ ꯅꯣꯛꯏꯕꯁꯤ ꯌꯦꯡꯉꯨꯗꯅ ꯃꯥꯒꯤꯁꯤ ꯀꯔꯤꯅꯣꯃ ꯍꯥꯏꯅꯤꯡꯕ ꯖꯥꯠꯅꯤ ꯑꯉꯥꯡ ꯍꯥꯏꯁꯤꯅꯤꯅꯦ ꯑꯁꯨꯝꯅ ꯕꯣꯒꯦꯜꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯂꯥꯏꯁꯪꯕꯨ ꯂꯛꯅꯗꯨꯅ ꯃꯍꯥꯛꯄꯨ ꯅꯣꯛꯍꯜꯂꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯕꯣꯒꯦꯜꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯍꯔꯥꯎꯔꯕꯅꯤ나 ꯇꯨꯝꯃꯅꯕ ꯇꯧꯔꯁꯤ ꯑꯩꯈꯣꯏꯁꯨꯅꯦ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦꯀꯣ ꯍꯥꯏꯗꯨꯅ ꯇꯨꯝꯊꯔꯛꯂꯤ ꯕꯣꯒꯦꯜ ꯑꯃꯗꯤ ꯆꯅꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯑꯉꯥꯡ ꯊꯦꯝꯕꯒꯤ ꯃꯁꯥꯁꯤꯡꯗꯣ ꯍꯣꯏ ꯂꯥꯎꯈꯤꯕꯅ ꯇꯥꯕꯒ ꯑꯗꯨꯃꯛ ꯇꯨꯝꯈꯤ ꯕꯣꯒꯦꯜꯗꯤ ꯅꯥꯈꯣꯛꯈ꯭ꯔꯤ ꯆꯅꯨꯁꯨ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯥꯏꯁꯪꯗꯣ ꯇꯞꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯂꯤ ꯃꯇꯝꯁꯦ ꯂꯥꯏꯁꯪꯁꯤ ꯊꯥ 7-9 ꯁꯨꯕꯗ ꯉꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯏꯁꯪꯗꯣ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯐꯝꯂꯒ ꯕꯣꯒꯦꯜꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯥꯏꯁꯪꯗꯣ ꯐꯃꯨꯡꯗꯒꯤ ꯐꯟ ꯆꯣꯡꯊꯈꯤ ꯑꯗꯨꯗꯨꯒ ꯄꯔꯞ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯆꯅꯨ ꯑꯃꯗꯤ ꯕꯣꯒꯦꯜꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯍꯧꯔꯤꯕꯅꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯥꯏꯁꯪ ꯌꯨꯝꯒꯤ ꯆꯥꯛꯁꯪꯗ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯆꯥꯛꯁꯪ ꯑꯗꯨꯗ ꯂꯩꯔꯝꯕ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯆꯈꯥꯏꯔꯤ ꯃꯍꯥꯛꯅ ꯊꯤꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯊꯤꯔꯤꯉꯩ ꯕꯣꯒꯦꯜꯗꯣ ꯂꯣꯛ ꯈꯨꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗ ꯂꯥꯏꯁꯪꯗꯣ ꯌꯥꯝꯅ ꯊꯨꯅ ꯆꯦꯜꯂꯛꯂꯤ ꯑꯁꯨꯝꯅ ꯕꯤꯔꯤꯡ ꯆꯣꯡꯗꯨꯅ ꯆꯦꯜꯂꯛꯂꯒ ꯐꯃꯨꯡ ꯑꯗꯨꯗ ꯐꯟ ꯆꯣꯡꯈꯠꯂꯤ ꯑꯗꯨꯗꯨꯒ ꯇꯨꯃꯤꯟꯅ ꯇꯨꯝꯕ ꯁꯥꯗꯨꯅ ꯂꯩꯔꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯃꯨꯡꯗ ꯆꯣꯡꯈꯠꯂꯛꯂꯒ ꯇꯨꯝꯈꯤꯕ ꯃꯥꯟꯕꯒꯤ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯕꯗꯨꯗ ꯕꯣꯒꯦꯜ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯕꯣꯒꯦꯜꯅ ꯃꯥꯒꯤ ꯅꯨꯄꯤ ꯆꯅꯨ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯂꯥꯏꯁꯪꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ ꯇꯨꯝꯂꯒ ꯂꯣꯏꯅꯃꯛ ꯂꯩꯔꯝꯂꯤ ꯑꯗꯨꯕꯨ ꯂꯥꯏꯁꯪꯗꯤ ꯃꯁꯥꯗꯣ ꯏꯪ ꯂꯥꯎꯔꯒ ꯂꯩꯔꯝꯕꯗꯨꯗ ꯕꯣꯒꯦꯜꯅ ꯍꯩꯃꯥ ꯑꯉꯥꯡꯁꯤꯗꯤ ꯐꯩꯖꯨꯞ ꯁꯨꯝꯅ ꯏꯪꯉꯤꯗꯅ ꯑꯗꯨꯒ ꯀꯔꯤꯅꯣꯅꯦ ꯃꯉꯣꯟꯗ ꯌꯣꯝꯁꯜꯂꯤꯕ ꯐꯤꯒꯥꯁꯦ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯂꯝꯂꯤꯕꯁꯤꯅ ꯑꯁꯨꯝꯅ ꯐꯤ ꯁꯦꯝꯖꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯒꯦꯜꯅ ꯑꯩꯃꯥ ꯀꯔꯤꯅꯣꯅꯦ ꯑꯉꯥꯡꯒꯤ ꯃꯈꯣꯡꯁꯤꯅ ꯂꯩꯕꯥꯛ ꯇꯩꯔꯤꯕꯁꯤꯅ ꯀꯩꯗꯧꯔꯕ ꯖꯥꯠꯅꯣ ꯕꯣꯒꯦꯜꯗꯣ ꯃꯁꯥꯗ ꯆꯤꯡꯅꯕ ꯈꯔꯗꯤ ꯂꯩ ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯜꯂꯨꯗꯦ ꯃꯈꯣꯡꯗꯣ ꯐꯠ ꯐꯤ ꯑꯃꯅ ꯀꯟꯊꯣꯛꯄꯤꯔꯤ ꯑꯗꯨꯒ ꯇꯨꯝꯃꯣ ꯍꯥꯏꯗꯨꯅ ꯇꯨꯝꯍꯜꯂꯤ ꯃꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯦ ꯅꯍꯤꯡ ꯑꯗꯨꯝ ꯍꯧꯈ꯭ꯔꯕꯗ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯤ ꯆꯅꯨꯗꯣ ꯑꯉꯥꯡ ꯑꯗꯣ ꯄꯣꯠꯁꯜꯂꯒ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯤ ꯕꯣꯒꯦꯜꯁꯨ ꯗꯨꯀꯥꯟ ꯐꯝꯕꯒꯤ ꯊꯕꯛ ꯑꯗꯣ ꯆꯠꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯅꯨꯅ ꯄꯣꯔꯤꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯂꯥꯏꯁꯪꯗꯣ ꯃꯅꯪꯒꯟꯗ ꯄꯣꯅ ꯇꯨꯝꯈꯤꯕ ꯑꯗꯨꯗ ꯇꯞꯅ ꯐꯃꯨꯡꯗ ꯁꯨꯝꯂꯝꯂꯒ ꯆꯅꯨꯗꯣ ꯑꯉꯥꯡꯒꯤ ꯐꯤꯔꯣꯟ ꯈꯔ ꯁꯨꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯆꯠꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯥꯏꯁꯪꯗꯣ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯀꯣꯔꯣꯛ ꯑꯣꯠꯇꯨꯅ ꯌꯦꯡꯂꯛꯏ
ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯀꯣꯔꯣꯛ ꯀꯣꯔꯣꯛ ꯑꯣꯠꯇꯨꯅ ꯌꯦꯡꯂꯛꯄꯗ ꯃꯈꯣꯏꯒꯤ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯃꯩ ꯃꯨꯠꯈ꯭ꯔꯕ ꯃꯇꯝꯗ ꯊꯥꯅꯅꯕ ꯊꯝꯂꯤꯕ ꯀꯦꯟꯗꯜ ꯄꯤꯀꯦꯠ ꯃꯌꯥꯝ ꯑꯗꯣ ꯎꯔꯤ꯫ ꯄꯦꯀꯦꯠꯁꯤꯡ ꯑꯗꯨꯗꯒꯤ ꯀꯦꯟꯗꯜ ꯈꯔ ꯃꯍꯥꯛꯅ ꯁꯠ ꯁꯠ ꯂꯧꯊꯣꯛꯏ ꯑꯗꯨꯗꯨꯒ ꯀꯦꯟꯗꯜꯁꯤꯡ ꯑꯗꯣ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯊꯝꯃꯤ꯫ ꯌꯨꯡꯂꯒ ꯊꯝꯕ ꯅꯠꯇꯦ, ꯇꯨꯍꯜꯂꯒ ꯂꯣꯏꯅꯃꯛ ꯊꯝꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯏꯁꯪꯅ ꯃꯥꯒꯤ ꯑꯀꯣꯏꯕꯗꯗꯤ ꯊꯝꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯀꯦꯟꯗꯜꯁꯤꯡ ꯑꯗꯣ ꯊꯝꯂꯕ ꯃꯇꯨꯡꯗ ꯃꯌꯥꯏꯗ ꯃꯍꯥꯛꯅ ꯐꯝꯂꯤ ꯑꯗꯨꯒ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯟꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯆꯅꯨꯗꯣ ꯃꯍꯥꯛꯅ ꯐꯤ ꯁꯨꯔꯤꯉꯩ ꯃꯥꯒꯤ ꯃꯁꯥꯗ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯌꯥꯝꯅ ꯅꯥꯕꯒꯨꯝꯕ ꯑꯃ ꯇꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯆꯅꯨꯅ ꯀꯔꯤꯅꯣꯅꯦ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯣ? ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯒ ꯆꯅꯨꯅ ꯃꯥꯒꯤ ꯃꯁꯥꯗ ꯅꯥꯔꯤ ꯁꯥꯔꯤ ꯇꯧꯔꯛꯂꯤꯕꯗꯣ ꯈꯥꯡꯖꯤꯜꯂꯒ ꯐꯤ ꯑꯗꯨꯃꯛ ꯁꯨꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯥꯏꯁꯪꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯟꯗꯨꯅ ꯃꯃꯤꯠ ꯑꯗꯣ ꯄꯥꯡꯊꯣꯛꯄꯗꯗꯤ ꯃꯃꯤꯠ ꯑꯗꯣ ꯃꯨꯁꯤꯟ ꯃꯨꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯊꯝꯈꯤꯕ ꯀꯦꯟꯗꯜꯁꯤꯡꯗꯣ ꯃꯊꯛꯇ ꯂꯣꯏꯅꯃꯛ ꯄꯥꯏꯈꯠꯂꯛꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯁꯥꯡꯗ꯭ꯔꯣꯡ ꯁꯥꯡꯅ ꯎꯔꯨꯔꯨ ꯎꯪꯉꯒ ꯂꯩꯔꯤꯕꯅꯤ, ꯌꯥꯝꯅ ꯇꯞꯅ ꯇꯞꯅ ꯑꯗꯨꯁꯨ꯫ ꯑꯗꯨꯒ ꯀꯦꯟꯗꯜꯁꯤꯡ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯃꯩ ꯕꯪ ꯕꯪ ꯍꯧꯒꯠꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯁꯪꯗꯣ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯀꯦꯟꯗꯜꯁꯤꯡ ꯑꯗꯣ ꯎꯔꯨ ꯎꯔꯨ ꯑꯁꯨꯝ ꯂꯩꯔꯒ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯤ ꯑꯗꯨꯒ ꯀꯦꯟꯗꯜꯁꯤꯡ ꯑꯗꯨꯒꯤ ꯃꯩꯔꯤꯛꯁꯤꯡꯗꯣ ꯃꯗꯨꯗꯒꯤ ꯈꯔ ꯈꯔ ꯃꯩꯔꯤꯛ ꯃꯆꯥ ꯃꯆꯥ ꯈꯔ ꯈꯔ ꯑꯁꯨꯝ ꯄꯥꯏꯊꯣꯔꯛꯂꯒ ꯂꯥꯏꯁꯪꯒꯤ ꯃꯃꯥꯡꯗ ꯃꯩꯔꯤꯛ ꯃꯇꯨꯝ ꯃꯆꯥ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯁꯦꯝꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯆꯅꯨꯗꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯥꯒꯤ ꯃꯁꯥꯗꯣ ꯅꯥꯕ ꯑꯁꯨꯝ ꯍꯦꯟꯖꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯐꯤ ꯁꯨꯕꯗꯣ ꯄꯔꯞ ꯄꯔꯞ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯃꯌꯨꯝ ꯂꯣꯝꯗ ꯀꯥꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯆꯅꯨꯅ ꯃꯌꯨꯝ ꯂꯣꯝꯗ ꯀꯥꯔꯛꯄꯗꯣ ꯂꯥꯏꯁꯪꯁꯨ ꯈꯪꯂꯤ꯫ ꯑꯗꯨꯅ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛꯅ ꯍꯥꯏꯕꯗꯤ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩꯗ ꯂꯥꯏ ꯑꯗꯣ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯇꯨꯝꯕ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯆꯅꯨꯁꯨ ꯃꯍꯥꯛꯀꯤ ꯇꯨꯝꯐꯝ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯃꯍꯥꯛꯅ ꯆꯪꯂꯛꯄꯗ ꯀꯦꯟꯗꯜ ꯃꯌꯥꯝ ꯑꯃ ꯃꯩ ꯆꯥꯛꯂꯒ ꯇꯥꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ? ꯀꯦꯟꯗꯜ ꯃꯌꯥꯝ ꯑꯃ ꯃꯩ ꯆꯥꯛꯏꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯨꯊꯠꯂꯤ꯫ ꯑꯗꯨꯝꯅ ꯃꯨꯊꯠꯂꯕ ꯃꯇꯨꯡꯗ ꯂꯥꯏꯁꯪꯗ ꯌꯦꯡꯂꯛꯏ꯫ ꯂꯥꯏꯁꯪꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯒ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯅꯨꯅ ꯀꯦꯟꯗꯜꯁꯤꯡ ꯑꯁꯤꯅ ꯀꯅꯥꯅ ꯆꯨꯈꯠꯂꯝꯂꯤꯕꯖꯥꯠꯅꯣ? ꯑꯁꯨꯛ ꯌꯥꯝꯕ ꯀꯦꯟꯗꯜꯁꯤ ꯂꯣꯏꯅꯃꯛ ꯊꯨꯒꯥꯏꯔꯝꯂꯤꯕꯁꯤꯅ ꯀꯅꯥꯅ ꯑꯣꯏꯔꯕꯖꯥꯠꯅꯣꯕ ꯁꯤꯕꯣ? ꯃꯇꯣꯝꯇ ꯏꯁꯧ ꯂꯥꯡꯖꯩ꯫ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯕꯣꯒꯦꯟ ꯍꯜꯂꯛꯂꯝꯂꯕ ꯖꯥꯠꯂꯥ, ꯃꯥꯅꯒ ꯂꯥꯏ ꯈꯨꯔꯨꯝꯂꯝꯂꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯅꯨꯅ ꯀꯦꯟꯗꯜꯁꯤꯡ ꯑꯗꯣ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯑꯃꯨꯛ ꯍꯥꯞꯆꯤꯟꯈ꯭ꯔꯤ꯫ ꯃꯗꯨ ꯎꯕꯗ ꯁꯣꯝꯗ ꯂꯥꯏꯁꯪꯗꯤ ꯁꯥꯎꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯍꯣꯔꯦꯟ ꯑꯍꯤꯡꯗꯤ ꯈꯪꯒꯅꯤ, ꯑꯩꯅ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯊꯝꯕ ꯀꯦꯟꯗꯜ ꯑꯗꯨ ꯅꯪꯅ ꯑꯃꯨꯛ ꯃꯨꯊꯠꯂꯒ ꯂꯣꯠꯁꯤꯟꯕꯒꯤꯗꯃꯛ ꯅꯪꯕꯨ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ꯫ ꯂꯥꯏꯁꯪꯗꯣ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯒ ꯇꯨꯃꯤꯟꯅ ꯃꯍꯥꯛ ꯇꯨꯝꯕ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯆꯅꯨ ꯆꯪꯁꯤꯜꯂꯛꯂꯒ ꯂꯥꯏꯁꯪꯕꯨ ꯍꯧꯗꯣꯛꯂꯤ ꯑꯗꯨꯒ ꯄꯥꯎꯈꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ꯫ ꯂꯥꯏꯁꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯗꯕꯁꯤ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯅꯤ꯫ ꯑꯗꯨꯅ ꯂꯥꯏꯁꯪꯗꯣ ꯆꯅꯨꯅ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯗ ꯄꯨꯊꯣꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯀꯞꯄ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯅꯨꯅ ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ ꯁꯤꯕꯣ? ꯅꯨꯡꯁꯥ ꯃꯉꯥꯜꯗ ꯍꯦꯛ ꯄꯨꯊꯣꯛꯄꯒ ꯍꯦꯛꯇ ꯀꯞꯂꯤꯕꯁꯤꯕꯣ? ꯍꯩ, ꯅꯨꯡꯁꯥ ꯈꯔ ꯌꯥꯏꯗ꯭ꯔꯕꯗꯤ ꯅꯁꯥꯁꯤ ꯑꯃꯠꯇ ꯐꯔꯔꯣꯏꯌꯦ ꯅꯪꯕꯣ꯫ ꯑꯗꯨꯝꯅ ꯃꯆꯥꯅꯨꯄꯤ ꯂꯥꯏꯁꯪꯗ ꯆꯅꯨꯅ ꯉꯥꯡꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯁꯪꯗꯤ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯅꯨꯅ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯗꯤꯕ ꯐꯔꯦꯁꯦ ꯏꯃꯨꯡꯗ ꯄꯨꯁꯤꯟꯖꯔꯒꯦ ꯑꯩ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯆꯅꯨꯅ ꯃꯆꯥꯅꯨꯄꯤ ꯂꯥꯏꯁꯪꯕꯨ ꯄꯝꯗꯨꯅ ꯏꯃꯨꯡꯗ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯏ꯫ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯃꯈꯣꯏꯅ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗ ꯐꯟ ꯍꯦꯛ ꯆꯣꯡꯈꯠꯈꯤꯕꯒ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯂꯦꯞꯃꯤꯟꯅꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯒ ꯂꯩꯍꯧꯔꯤ꯫ ꯑꯗꯨꯕꯨ ꯃꯃꯤ ꯑꯗꯣ ꯇꯞꯅ ꯃꯥꯡꯈꯤ꯫ ꯃꯃꯤ ꯑꯗꯨꯅ ꯃꯥꯡꯉꯝꯗꯥꯏꯗ ꯆꯅꯨꯒꯤ ꯃꯆꯥꯅꯨꯄꯤ ꯂꯥꯏꯁꯪꯒꯤ ꯃꯀꯣꯛ ꯑꯗꯣ ꯇꯨꯡꯂꯣꯝꯗ ꯇꯞꯅ ꯂꯩꯊꯣꯔꯛꯂꯤꯕꯅꯤ꯫ ꯃꯁꯤꯅ ꯇꯥꯛꯅꯤꯡꯂꯤꯕꯁꯤ ꯆꯅꯨꯒꯤ ꯃꯆꯥꯅꯨꯄꯤ ꯂꯥꯏꯁꯪꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯅꯨꯅ ꯂꯥꯏꯁꯪꯕꯨ ꯐꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯒ ꯀꯩꯗꯧꯕꯒꯤꯅꯣꯕ ꯅꯪꯅ ꯍꯦꯛ ꯀꯞꯂꯤꯕꯁꯤ? ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯒꯦꯕ?
adumna hairakpada laisangdo chanuda munna yingi aduga kaplibado amuk phakri tawriba mataw wasida chanuna phare aine kokoloi ngawra pornida nang senabasi phi phawudo ongta loisilukige nang sida sum leramko mapan thobudu kirabanina adumna hairam laga chanudi parap chakri chanuna hektak sibaga laisang kapado khangtok tui adugi matungga mahak kaidau sige haiduna khallaga leiri ngehak adumna wakhal khalingai chomdana kamdauri chanudo mahak pu kanagumba amana koropa manbadagi mahak imungda parap changi chanuna imunga changakpadadi oyamlibudo yengrubada mahak punga ngagli magin machanupi laisangdo phamang aduda longni hiplaga sanaraga leiramle angang macha amana sanabagumna sanaraga leirambadуда magin chanudo kanu toriba haiduna punga ngakchari parpap chansanduna ongkhatli phamungdagi tariba jala haiduna adubu karigumba phamungdagi tarabadi angangdo kapkadabani adubu kari amata kapti madu ubada macha nupigi matawdu ubada chanuti punga ngakchari kari angangani phamungdagi tababu kaptini marin khabagi boiribra asumna khallaga pamkhatli madugi matung chanudo mage machanupi leisangpu phamunga tapna thambiri mahakna adumna tawringi matamaduta laisangna chanuda yamna munna ying chanuna kaidorogi nangna ingoda munna yinglibudubo haiduna hangaga mahak leramu phi ama khatangai haurabani haiduna parap chi chathoki asumna tawduna phi amado phawal loraga imunga changakli aduga phamungu yengmadadi laisangdo yaman nungaina tumlaga leiramli angang tumlinga sida chak to amota thongtuklugi khaladuna chanudo parap chaksanglomda lakli asumna tawduna laisangna tumlingai matamaduda chanudo chak thongli chanuna chak thonglingai matamaduda somdana laisangdo phamung aduda tharo onduna mahak sanaduna leiribani numidangi matam moisalakli bogel su mayumda halaktuna chanuga puna leiminari matam maduda chanuna ayuka thokriba thawdok puna mak loina mak bogel da tami matam maruda bogel na thoina hena su khanjalunuda angang haibasidi angangni mana phamangda tasanbagi oirambasu yai adumna hairakpada chanusu hoi adu oirambasu yai haiduna khandokle chai sing chaba thakpa loraga makoi loina muktumna hinmanaba sem sanari ngarangi matawgum ngasi su yamna ka hena makoi gi yumdo pomchak chai sagatli chanuna makoi gi yumsa ngahan makai gi iman manadi ngahan wai mahangan lakpa nauri ngadi yumsa matam ayambada adumak ingbani adubu haujikti pangsada sare ayu nungthil numidang mathong amata khangdre hairakpada bogalna ngahan wai oirambaduga haujik oirambasiga sum manau haibadi kadaidagi yaradage haujik chingdane umang wamang kokthokpa adagi phattaba chinjak manamasing phattaba pot thaba lepa pot natini adudunani sabagi chang henkalakliwasi hanwai gi matamdadine sana lebak manipur se laibo thok manungai khram jani adubu haujikti yadredana sabase nomu henkalaktana nomu gi ikang thokpa henkalakliwasini adum nawari ngyak sanaraba matung makoi ani do tumthanakri laisangdi makoi ani gi mayai da thamduna tumhalibani matamdo asum thengelakli ahingi pung 13 muk tasilako matamni matam aduda laisangdo kap haurakle laisangna kablakpa duta chanu mikap thulai aduga kaidorogi bima haidun hang laisangdo mamana nganglibaga do mama daga hanna yengakti pangkap ta kapi tawriba aduta chanu do tawphom khangduna angang ado pamkhatle aduga yamna kanna themba laknari bogel su tawphom khangdre adubu laisangdo ngahan makhai ge imal manda mongta karigumba chaina khol ama phanglabagum kanna kablai asumna kanna kaplam bathiki laisangdo masa ado thak niklam laga wakhal mangduna phadrak taduna wanthikri
मधु उबदा चनुदी स्वाई लाखिदुना लाइसंगबु कन्न कन्न कौरी बोगेलसु करियोनि ngasi angang asna tawribasibo haiduna mahaksu ipa pakhana laisangbu konna konna kauri adumna konna kaurabasu laisangdi hoimai karimata hairakidri bogelna mihul thahun paiduna jengrubata laisangdo mihun chongnamdri matam adutta chanudi tawpham khangdana kanna kapli chanuna bogelda yenga i kai torobage haiduna bogelna khangdini angang se mihul chongkhidri ni se thamoi mihul chongribra amukta yenge asomna mana kongado thangjallaga thamoi mihul chongribra haiduna yeng thamoi mihul su chongramdri matam adu chanuna su thamoi gi mihul chongribra haiduna laisangki mahaki thabak mapara thami adubu mihul chongbugi makhol tadri aduga khanghaudara laisangdo jara ingba hori masina taklibasi laisangdo thawai yaudri haibani madu khanglakpada bogel chanu yamna nungaitana kapli tanja adu khanghaudana laisangdo luk amuk kangkhu khuri aduna lok khuraga matungta ngasaidagi sor thinglubugi mawongta sor sangna chingkatuna sor thabet holakpada chanu punga ngai aduga bogel na amuk hena ngaktuna chanu te yingli wari asiki taramathui suba tangkak matang asida losenjari mathangi tangkak singda kari kamdorokpagi haibadu mayam punna mungai minarasi mayambu aroibada amukka hanna khurumjari